adugo beri kangbu sibu lanmi singsina nongmen kaptun hatkidore asuma leringi khangudana lanmi singsina nakalamonom nongmai kapki adugo di yengthol ubada makhoi na puduna lakhiba nupi si akasta paikhatuna leiramle lanmi singsina mangona nongmai kapsili adubu nongmai maruna panbata madi karisu taude yamna yang paiduna lanmi singsibu yama tamthina puri matang sida film yengliba khoina khangbam leire mafam sida leiramliba nupi si makhoi gi universe asigi oina superman oire haibasini lanmi singsina mangonda leptana nongmai kapsili adubu magi masasida amata changde hojik nupi sina chongchin lanmi singsibu yama tamthina puthare aduga leiramliba lanmi singsibu loina hatokle matang sida uliba sina si yengbada adugi madik phajaba haibadu oire matau suma lanmi singsi punna hatoklo matungda nupi si wan thakre video की मरक थरन नुंगाइरबो पाउजेरम पिजरी बोसेम लौब क्लास 10 मैट्रिक एग्जाम 2024 थागदब सुमतगी था अहुम मरी दंगाइरे कोचिंग सु सब्जेक्ट सुन सखरे अदुबु हेन मरु ओइरिबदी रिविजन तौबा अमसुंग महिरोइ सिंगना मसाना सेल्फ स्टडी तौजबदुनी मसिगिदमक्ता सेन अमता लौदना था अहुमगी फ्री डे केयर बोर्डिंग ग लोइनाना स्पेशल रिविजन कोर्स अमा पांगथोकजरगनी अयुक्तगी हौदुना नुमिदांग पुंग 9 फाउबा अयुक्की लंच ब्रेकफास्ट यावना ओजा क्याना सेनदुना सेल्फ स्टडी तौहनगनी रिविजन कोर्स असिगी फी खक्ता थीरगा डे बोर्डिंग इदि छात्र कुन फ्री ओइजगनी सही कुंथा हेना बोसेम गे एग्जाम दे एक्सपीरियंस लेरबा ओजा क्याना अककनबा पांडम अमग लोइनाना रिविजन कोर्स असि पांगथोकजगनी हेना नुंगाइरिबदी कोचिंग हनखरगा लाइरिक पाबा ngamdaba mahiroi amasung awangba pandam thamjariba mahiroi singidi free da day boarding yawba asini subnagi chhatra kundagi hena day boarding da thamjaroi कोचिंग क्लास की छात्र 30 दगी हेन लौजरोय हाना लाकपद खुदोंचाबा फंगबिगनी संडे खुदिंगी मॉक टेस्ट सोइदना तौगनी लोइनाना फुल मॉक टेस्ट 80 मार्क्स प्री बोर्ड एग्जाम सु सब्जेक्ट खुदिंगी तौजगनी युम्बिरेल सिंदमसंग समना वाईएस ट्यूटोरियल्स क्वाकैथेल द लेबना पांगथोकजगदरिबा स्पेशल रिविजन कोर्स असिदा अदोमदोंगी सासिंगसु सोइदनी यावहनबियु बोर्डिंग द लेजरोय रिविजन कोर्स असि गक्ते यावजगे नत्रगा क्लास यावजरोय डे बोर्डिंग खक लेजगे हारिबसु खुदोंचाबा लई अमसुंग मॉक टेस्ट खक यावजगे हारिबसु यागनी अथुबदा कांटेक्ट तौबिहो नवेंबर 2023 दगी सोइदन हौजरगनी स्क्रीन द उच्चरिबो ओजा सिंग अमसुंग स्पेशल गेस्ट टीचर कया यावना अदोमदोंगी साबु पुंसिगी अहानबा पब्लिक एग्जाम असिदा वांगना माइ पाकनबा अककना सिंजबनी याहौदबा सिंगना कोना निंगमदबा फाउबिगनु फ्री डे केयर बोर्डिंग गिना महिरोइ कुन अदुगा क्लास किना महिरोइ कुनसा दगी हेना लौजरोय अदुगा मरोइबो वाफम अमना लैबाकी इरांग ना तोंगान तोंगान मफम द रिलीफ केम द लैरिबा क्लास 10 थागदबा महिरोइ खुदिंगी सु सेन अमता लौदना अंगम मतेंग युम्बिरेल सिंदम संगना पांगजगे सोइदना पाउ फाउबिरउ अकुप मरोल गिदमते स्क्रीन द पिथोक चरिबा नंबर से कांटेक्ट तौबियु YS ट्यूटोरियल्स क्वाकैथेल इम्फाल मथंगी सिंदना ब्रुस वेना मागी मसाद शोलिबसिंग सिबु फोचिनदुना लैरि अदुगा नाकलमदना मखोने ngасai पुरखिबा नुपी तुमदुना लैरि बेरीगा नहा बेरीगे सिवारी सानादुना लैरि असुम लैरिङै नुपी सिमिकप थोरले अदुगा हंगलै नखोइ कानानो बेरीन खुमी एखोइन थीरिबसि काल एल बुनी असुम हाइरपदा नुपीसना माबु थीरगा कैदोगे हारिबनो बेरीन खुमी माबु कन्नबगी दमक्तनी महागदो आइगिदि इमानबो ओइरिबनी होजेक नुपीसना हाइरई आइगी मिंग कारा एल कौई नखोइना थीरिबा काल एल हारिबा नुपादो आइगिदि कजननी हाइबदि मखोइ अनि मचिनाउ थोंनै हाइबदु फोंदोकपनी नखोइना हारिबा काल एल अदो अइना पिकलिङैदो उखि माबु ngak सेनबगी दमक्ता आइसि थारखिबनी असुम हाइरपदा बेरीन सुखंगले यूनिवर्स असिगी ओन लेरिबा पृथ्वी असिददी काल एल हारिबा मिसक्सि यौरखिद्रे हाइबसि हाइबगी अर्थदि अखोइगी टाइमलाइन द लेरिबा सुपरमैन अदु मसिगी टाइमलाइन गी यूनिवर्स असिददी यौरखिद्रे हाइबदु मान सुखंगले कारा एल हारिबि नुपीस मखा तारई अखोइनी गी स्पेस पोर्ट तो लागमिनाबनी अदुबु तोंगान तोंगान मांगनखिबनी असुमना हाइरमदगी मनिंग थंगबा टीवी द थोलिबा जनरल जोड असि मानो उखरे अदुगा हाइरई ओ मफम असिद जनरल जोड ना इबु तानरलिदना अदोरबदे आई सुमाइना लेथोकपा यारो आई सत्तबा यारो हाइरले अदुबु कारा एल गी मसास्ते हुजि शोकथारी अदुना लेपंगमदबदगी तुगे तोई अदुबु बेरी अनि न संगसिनदनो माबु ngakhatpire बेरीना हाइरी नंगी पावर दि नुंसा मंगालदगी फंगबनी मतम कुइना नुंसा मंगाल फंगदना लेरुवा अदुना नंगी पावर सियाम सोली होजिक बेरीना नाहा बेरी दा हाइरी माबु युमथक्तो पुदुना चलु अदुगा नुंसा मंगाल यैहल्लु अदोरबदि मैजिक तौना मागी मसास्ते पावर लाकनी असुमना हाइबदगी नाहा बेरीना नुपीसिगी सुपरमैन गी ड्रेस का लोइनाना महाकपु पुदुना मथकलोमदा सत्रे मसिंग मतुंग दोलेलिबसी कारा एल हाइबि नुपीसना मागी सुपर गर्ल गी ड्रेस सेतुना नुंसा याइदुना लेरि असुम नुंसा याइबदगी मागी पावर सिंग सि फंगमले अहानबददी मागी नाकोंगसिदा अहोब खोंजेल यामा ताबदगी मांगोंदा हिनदबा हाइबदु ओइरे होजिक नाहा बेरीना हाइरी मनुंगदा लेहुरिबा बेरीना हाइबगी मतुंगिनादी जनरल जोड हाइबु नुपा सिबु थिंगौदबा तारबदी मियोइ लिसिंग क्या सिगनी हाइरी मस्ता कारा एलना मियोइ लिसिंग मतनते क्रोर क्या सिगदौरिबनी नाहा बेरीना हंगली नंगी पांगल सिंग कल्लबरा हाइदुना मस्दगी नुपीसना शोर कामदुना मागी पावर सि क्याम कल्लबनो हाइबदु उडले मसिगी मतुंगदा माहक्ति जनरल जोड का थेंगाइननबगीदमक्ता मफमसदगी चटख्रे बेरीना मागी मांगख्रबा पावर दुबु मतौ करमना हंजिनबा यागदबनो हाइबसिगी मरमदा नैनरी माना ब्रुस्ता हाइरी अइना ममांगदा पावर सिम फंख्रिबा दुगी थवंग दुग चप मानना हौजिकसु अनिरक हंजिनहनबा याबो ओरगदी सोइदना पावर फंगनी करिगुंबा इगी पावर दु फंगजरबदी स्पीड फोर्स सेमबा ngamba तारबदी जनरल जोड पु सोइदना थिंगबा ngमगनी ब्रुसना हंगलई ममांगदा नंगना पावर सि फंगनिंगी मतमदा अतोप्पा टाइमलाइन द चटपसु ngमलिबनी अतोप्पा यूनिवर्स द चटपसु ngमलिबनी अदुगा करिगिदमक्ता मसिगी यूनिवर्स सिदा लागलिबनी बेरीना खुमलई यूनिवर्स सिदा इगी इमा लैबगिदमक्ता मदुबु कन्ननबा लाखिबनी मदुगिदमक्ता इन पास द संगसिनदुना इमाबु कन्ननबा होनरुबनी मदुदगी मसिगी थौदोकसिंग सि थोकलिबनी
Bruce na harai nang hairibising si naha berina di khangdaba natra berina khumi naha beri da masi wafam simade ai haiba ngamdre haibadi ai gi ima du sikibidagi mafam sta lakpani haiba wafam sta ai mangonda amukta tak thokdri hoji Bruce na hairi ai su pik linge de ima ipa kaina khrabani madugi nungai taba seina aduna ngasi gi ai gi oiriba fiba masi oihalakpani karigumba ima baba na siramdaba tarbadi ngasi aina oiriba fiba masi su oiramdaba su yai aina su haukraba paspu semdoknaba yamna kana honaki haibadi superhero gi fizol setuna mara leiba mioi singbu thi duna pharga dandi piraga samasa si asoi basing semdoktuna sikraba ima baba na halakani haibagi matagum tawkhiwani aribase oithoklaroi da wafamni tawudabu nangnadi oithoklaroi da wafam asibu oithokhalle haibadi sikraba nangi ima bu hingat an musungamli phare nangi power se hanjinnabagi damakta aina sumateng pange mamangda nangna power phangjakribasi lepta leiba chemical single loinana lightning current na sada phubudagi phangkhibani hai adu arabadi maduga manaba thawung sing chatharasi hairme asumna makhoi ni wari sanaribasi nakalamdagi naha berina sutadun leramle hujik dikhangle berina mafam sta lagribasi magi timeline edu da mama si sikhibadagi hingat hanabagi damakta sangchilakibani haibasi masi khangbuda mas wakhal yama nungai tabu phaure mathangi sindana kara il haribi supergal asi general jot ka thengai na nabagi damakta magi specimen leiba maike song da pairale magi mamang makta da general jot ki specific leiba ure hujik specific asi degi atop specific sing pai thakre aduga general jot ka mioi bagi lanmi sing wari sanari adubu general jot na mioi bagi lanmi sing ste attack toksindura hatokle mafam sta chawru lanjaw mo oire hujik general jot na su kara il bu ukre nakalamadana berigi mangkhriba power sibu hanjil hannabagi damakta mamangda lep anungda thokiba thodo aduga chap manaba phibam sing semgat chagatpagi thabak sing tawri hojek berina phuri lakthoktuna chiar mada masabu phajil handuna thamle kasdegi chawru mari matingduna akasomda puthoktuna thamlibani masda lightning karela du laknabagi damakta tawribani berina haibagi matungina Bruce na switch namkhre masdegi atiada akhagra housing leiriba sidegi lightning current paisilaktuna tingliba mari sigi khuthangda lakna motungda berigi manakta paiduna thamliba chemical sing sta phujille aduga magi masasisu lightning current phure asuna berina awa chaina khangnu leibasi ubda naha beris di yamna pakhatchare hojek berigi masasi yamna phibam sokba haibdu oire masina madi marathondagi isu tare masi ubda naha berin senchilake tawi adubu berina nang igi nakti sanglakunu maduni hena khudong thigane haiduna sanghalaktre masi maramdi mamangda sumakhoi ni nakna rubadagi power mangkhriba thogdo du thoktana bagi damaktani yamna wana berina hairi handak amukta ga hansi haiduna masigi Bruce na switch asi on taw matamdadi circuit asi chak thikre aduna thabak asi makha sathaba yararoi hojikti verina magi power asi su phangma ngamdre maramasna ma soidan siragani haibisi su masan khangjare asumaleringi tanjasta nakalamaromda kara el haribi supergal asi yoshilakle adugo veri di mapung phana gyan mangkhre hojek kara el na veri gi manak sangchilaktuna mabu pamkhalaga mathak ista paikhatkre adugo wanglaba nongthak ista pukhalakle mana veri da hairi nang kari su pakhatkenu ai su nangi nanakta leiribani asumna haibaga powerful oiriba lightning current na magi masasta phukre masing matungda veri gi haksang si makhada mu purakle tobudu magi haksang si de hojik shukleng leng khidre naha veri ne yamna pakhana magi manakte chensindarai hojik veri gi haksang si kahat pa haibudu oire magi shokliba mafam sing si hana dawna hanjin basu tawdre masna takudi magi power sing si phangdre haibudu takmani masdigi makhoina su khalle veri si hojik sire haibisi masdigi naha veri ne kaptuna magi makhul si de thengi asumna hek tawbuga veri gi haksang si de shokliba sing si masha matomta na mo hanjilak pa hore masina takudi magi power si mo hanjilak le haibuduni asuma tawbusi ubda naha veri di yamna harakduna lauri hojek beri gi haksang de shoklam khudimang loina phagre matau sunam beri na magi hanagi power si phangjaduna mu hingalak pasida leramliba punaba se haraubuda loikre masing matungda naha berina magi shoot oina nabagi damakta batman gi shoot amabu semdokli aduga angang masu kamsinkre aduga veri si hojik tumdun leidi magi mamangda ngasai chronopol manungdagi kauthorkhiba tamthirba nupa adugi saktam si urakle masdigi mahak tumlam batigi mikap thorole naha veri ni sangsilaktuna magi khudok asi mu pirade masing manungda nano technology si naba shoot yauribani masi si naduna magi shoot si sesinkre masdigi magi shokthram khudimak su phagre aduga naha berina masamangna semjadunu sialiba dress asibu su mana thagat pirami asuma leringi makhoigi manakta kara el si sangsilakle mana hairei aina nangonda wahang amatang hangba pami nakoina Russia ta laktuna aibu terrorist singi khutegi kanbirakhiba matamaduda nakoina aigi spaceship ta sangsilaklaga kal el bu thirakpa matamaduda aibu thengnakhibani adubu kal el natte khangna nangna aibu karigi makta kanbiribano masda verina khumi awawa tarba mi mabu kanbiba haibasi aigi apambani masdagi kara el na hairei aigi thabak thiekliba symbol si karino khanglabra naha berina hairei madu super girl haibo oigani adubu berina di khangmanina madu hope haibani hairakle haibadi asa haibani kara el na hairei aikhoigi krypton haiba planet du aduki matik phajaba mafam bani mafam aduda kanan su lan pamde mayamna pambadi hope haibasini maramaduna aikhoina masigi symbol si sijinabani hoi chumi general jot haiba nupa se aikhoigi planet krypton dagini tabudabu aigi thamoina mahak si krypton dagini haina laude maramdi krypton gi praja singna salibali sat adumak mana satte asumna haineringi maningomda leiriba monitor sing asida general jot na miyoibagi mathakta landari basi uribani masi yengduna kara el na hairei general jot pumaithi ba pina bohona bada aina na khoigi damakta mateng pangbani hojek Bruce Wayne su magi Batman gi shoot lisin duna hairei nangna haiba khoigi team madugi maming dubu kari haiba mesdana ha berina Justice League hairei
ꯑꯗꯨꯕꯨ ꯕꯦꯔꯤꯅ ꯈꯨꯃꯤ ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯃꯄꯨꯡ ꯐꯥꯗ꯭ꯔꯤ ꯍꯥꯏꯕꯗꯤ ꯑꯦꯀ꯭ꯋꯥꯃꯦꯟ ꯀꯧꯕ ꯑꯃꯁꯨ ꯋꯥꯠꯂꯤ ꯁꯥꯏꯕꯣꯛ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯇꯔꯃꯤꯅꯦꯇꯔ ꯑꯃꯁꯨ ꯋꯥꯠꯂꯤ ꯑꯗꯨꯒ ꯋꯥꯟꯗꯔ ꯋꯨꯃꯦꯟ ꯍꯥꯏꯅ ꯀꯧꯕꯤ ꯂꯥꯏꯔꯦꯝꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯋꯥꯠꯂꯤ ꯃꯈꯣꯏꯁꯤꯡꯁꯤ ꯌꯥꯎꯔꯕ ꯃꯇꯨꯡꯗ ꯖꯁꯇꯤꯁ ꯂꯤꯒ ꯍꯥꯏꯕ ꯃꯃꯤꯡ ꯑꯁꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯕꯦꯠꯃꯦꯟꯅ ꯂꯨꯆꯤꯡꯗꯨꯅ ꯊꯕꯛꯁꯤꯡ ꯑꯁꯤ ꯁꯤꯜ ꯂꯥꯡꯕ ꯅꯠꯇ꯭ꯔꯕꯗꯤ ꯀꯔꯤꯁꯨ ꯃꯥꯏ ꯄꯥꯛꯄ ꯄꯨꯔꯛꯄ ꯉꯝꯂꯣꯏ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯪꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯒꯗꯧꯔꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯛꯂꯦ ꯃꯁꯤꯗꯒꯤ ꯕꯦꯠꯃꯦꯟꯅꯁꯨ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯤꯕꯁꯤ ꯕꯦꯠꯃꯦꯟꯒ ꯂꯣꯏꯅꯅ ꯕꯦꯔꯤ ꯑꯅꯤꯅ ꯕꯦꯠꯃꯦꯟꯒꯤ ꯖꯦꯠ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇꯣꯡꯂꯤ ꯑꯗꯨꯒ ꯁꯨꯄꯔꯒꯔꯜꯅ ꯃꯄꯥꯟꯗ ꯄꯥꯏꯔꯤ ꯃꯥꯅ ꯄꯥꯏꯔꯤꯕꯁꯤꯕꯨ ꯅꯍꯥ ꯕꯦꯔꯤꯅ ꯐꯣꯟꯒꯤ ꯀꯦꯃꯦꯔꯥ ꯁꯤꯖꯤꯟꯅꯗꯨꯅꯁꯨ ꯅꯝꯂꯤ ꯕꯦꯔꯤꯅ ꯍꯪꯂꯛꯏ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯃꯁꯤꯗ ꯅꯍꯥ ꯕꯦꯔꯤꯅ ꯅꯣꯛꯇꯨꯅ ꯍꯌꯦꯡ ꯑꯩꯒꯤ ꯏꯆꯥꯁꯤꯡꯗ ꯃꯁꯤ ꯎꯍꯟꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯐꯥꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥꯁꯨ ꯃꯥꯅ ꯐꯣꯡꯗꯣꯛꯂꯤ ꯍꯧꯖꯤꯛ ꯕ꯭ꯔꯨꯁꯅ ꯃꯐꯝ ꯑꯁꯤ ꯌꯧꯔꯦ ꯑꯩꯈꯣꯏ ꯑꯦꯇꯦꯛ ꯇꯧꯅꯅꯕ ꯁꯦꯝ ꯁꯥꯔꯁꯤ ꯍꯥꯏꯔꯛꯂꯦ ꯕꯦꯔꯤꯅ ꯅꯍꯥ ꯕꯦꯔꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯁꯤꯖꯤꯟꯅꯔꯤꯕ ꯁꯨꯠ ꯑꯗꯨꯗꯤ ꯑꯩꯅ ꯁꯦꯠꯂꯤꯕ ꯁꯨꯠ ꯑꯁꯤꯒꯨꯝꯅ ꯑꯁꯥꯕ ꯇꯦꯝꯄꯔꯦꯆꯔꯁꯤꯡ ꯃꯄꯥꯟꯗ ꯊꯥꯗꯣꯔꯛꯀꯗꯕ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯌꯥꯝꯅ ꯀꯨꯏꯅ ꯁꯤꯖꯤꯟꯅꯔꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯁꯨꯠ ꯑꯗꯨ ꯌꯥꯝꯅ ꯁꯥꯒꯠꯂꯛꯀꯅꯤ ꯑꯗꯨꯅ ꯃꯩ ꯆꯥꯛꯇꯅꯕꯒꯤꯗꯃꯛꯇ ꯃꯔꯛ ꯃꯔꯛꯇ ꯄꯣꯊꯥꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯂꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯅ ꯅꯍꯥ ꯕꯦꯔꯤꯁꯤ ꯄꯥꯈꯠꯄ ꯐꯥꯎꯔꯦ ꯍꯧꯖꯤꯛ ꯀꯥꯔꯥ ꯑꯦꯜꯅ ꯄꯥꯏꯁꯤꯟꯗꯨꯅ ꯃꯤꯁꯥꯏꯜꯁꯤꯡ ꯊꯨꯒꯥꯏꯕ ꯍꯧꯈ꯭ꯔꯦ ꯃꯤꯑꯣꯏꯕꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅꯁꯨ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯏ ꯃꯁꯤꯗ ꯕꯦꯠꯃꯦꯟꯅ ꯁꯥꯎꯗꯨꯅ ꯍꯥꯏꯔꯤ ꯀꯔꯤꯒꯤꯅꯣ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯤꯕꯁꯤ ꯕꯦꯔꯤꯅ ꯈꯨꯃꯤ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯁꯦ ꯃꯈꯣꯏꯒꯤ ꯃꯤꯅꯤ ꯍꯥꯏꯕ ꯈꯪꯖꯕ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯗꯁꯨ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯛꯂꯤꯕꯅꯤ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯂꯩꯃꯥꯏꯗ ꯂꯥꯛꯇꯨꯅ ꯂꯦꯞꯂꯔꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯖꯦꯅꯔꯦꯜ ꯖꯣꯜ ꯑꯁꯤꯁꯨ ꯃꯥꯒꯤ ꯁꯤꯞꯇꯒꯤ ꯊꯣꯔꯛꯂꯦ ꯃꯥꯕꯨ ꯎꯕꯗ ꯀꯥꯔꯥ ꯑꯦꯜ ꯍꯥꯏꯔꯤꯕꯤ ꯁꯨꯄꯔꯒꯥꯔꯜ ꯑꯁꯤꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯄꯥꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯤꯁꯤꯡ ꯍꯥꯠꯄ ꯍꯧꯈ꯭ꯔꯦ ꯖꯦꯅꯔꯦꯜ ꯖꯣꯔꯗꯀꯤ ꯆꯥꯎꯔꯕ ꯂꯥꯟꯃꯤ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯃꯤꯑꯣꯏꯕꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯊꯗꯨꯅ ꯍꯥꯠꯇꯣꯛꯂꯦ ꯅꯍꯥ ꯕꯦꯔꯤꯅꯗꯤ ꯂꯥꯟꯒꯤ ꯁꯛꯇꯝ ꯑꯁꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕꯅꯤ ꯑꯗꯨꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯎꯕꯗ ꯃꯥꯗꯤ ꯄꯥꯈꯠꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯊꯃꯣꯏꯗ ꯑꯀꯤꯕ ꯂꯩꯇꯅꯕꯒꯤꯗꯃꯛꯇ ꯕꯦꯔꯤꯅ ꯐꯣꯡꯗꯣꯛꯂꯤ ꯃꯥꯅ ꯍꯥꯏꯔꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯀ꯭ꯔꯤꯞꯇꯣꯅꯤꯌꯥꯟ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯃꯈꯣꯏꯗꯁꯨ ꯄꯥꯋꯔ ꯆꯦꯜꯂꯤꯕ ꯉꯥꯛꯇꯅꯤ ꯃꯈꯣꯏꯗꯁꯨ ꯄꯥꯋꯔ ꯆꯦꯟꯕ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯍꯥꯠꯇꯣꯛꯄꯗꯤ ꯌꯥꯔꯣꯏ ꯑꯩꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯈꯨꯠꯂꯥꯏ ꯃꯨꯟꯒꯦ ꯑꯗꯨꯒ ꯅꯪꯅ ꯃꯈꯣꯏꯕꯨ ꯐꯨꯒꯗꯕꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯄꯥꯏꯁꯤꯟꯈ꯭ꯔꯦ ꯕꯦꯔꯤꯅ ꯃꯈꯣꯏꯗꯒꯤ ꯈꯨꯠꯂꯥꯏ ꯃꯨꯜꯂꯤ ꯑꯗꯨꯕꯨ ꯅꯍꯥ ꯕꯦꯔꯤꯅ ꯃꯈꯣꯏꯗ ꯐꯨꯒꯦ ꯍꯥꯏꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯅ ꯌꯥꯡꯂꯤꯕ ꯁ꯭ꯄꯤꯗ ꯑꯁꯤꯒꯨꯝ ꯌꯥꯡꯗꯨꯅ ꯀ꯭ꯔꯤꯞꯇꯣꯅꯤꯌꯥꯟ ꯅꯨꯄꯥ ꯑꯁꯤꯅ ꯃꯉꯣꯟꯗꯁꯨ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯛꯂꯦ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯃꯥꯏꯗ ꯈꯔ ꯁꯣꯛꯂꯦ ꯕꯦꯔꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀ꯭ꯔꯤꯞꯇꯣꯅꯤꯌꯥꯟ ꯑꯁꯤꯕꯨ ꯐꯨꯈ꯭ꯔꯦ ꯃꯇꯨꯡꯗ ꯅꯍꯥ ꯕꯦꯔꯤꯕꯨ ꯃꯥꯅ ꯆꯤꯡꯈꯠꯄꯤꯔꯦ ꯅꯍꯥ ꯕꯦꯔꯤꯅ ꯍꯪꯉꯤ ꯑꯩꯈꯣꯏꯅ ꯁ꯭ꯄꯤꯗ ꯌꯥꯡꯂꯤꯕ ꯑꯁꯤꯒ ꯃꯥꯟꯅꯅ ꯃꯈꯣꯏꯁꯨ ꯌꯥꯡꯕ꯭ꯔꯥ ꯕꯦꯔꯤꯅ ꯈꯨꯝꯃꯤ ꯃꯈꯣꯏꯁꯨ ꯌꯥꯡꯉꯤ ꯇꯧꯕꯇꯕꯨ ꯃꯈꯣꯏꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯌꯥꯡꯉꯤ ꯅꯥꯀꯜ ꯑꯃꯗꯅ ꯖꯦꯅꯔꯦꯜ ꯖꯣꯔꯗꯀ ꯀꯥꯔꯥ ꯑꯦꯜꯒꯁꯤ ꯐꯥꯏꯠ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯖꯣꯔꯗꯅ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯄ꯭ꯂꯥꯅꯦꯠ ꯑꯁꯤ ꯃꯥꯡ ꯇꯥꯛꯄꯗ ꯅꯪꯅ ꯀꯩꯁꯨ ꯀꯟꯕ ꯉꯝꯂꯣꯏ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯕꯨ ꯄꯨꯡꯇꯨꯝ ꯇꯨꯝꯅ ꯊꯨꯒꯥꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯞꯇꯣꯅꯤꯌꯥꯟꯁꯤꯡꯅ ꯈꯨꯟꯗꯥꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯣꯟꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯆꯥꯎꯔꯕ ꯁ꯭ꯄꯦꯁꯁꯤꯞ ꯑꯁꯤꯗꯒꯤ ꯏꯅꯔꯖꯤ ꯃꯈꯜ ꯑꯃ ꯀꯥꯞꯊꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯃꯥꯏ ꯑꯁꯤꯕꯨ ꯎꯐꯨꯜ ꯇꯥꯅ ꯊꯨꯒꯥꯏꯕ ꯍꯧꯈ꯭ꯔꯦ ꯖꯦꯅꯔꯦꯜ ꯖꯣꯔꯗꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯅꯦꯠ ꯀ꯭ꯔꯤꯞꯇꯣꯟ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯀꯥꯏꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯃꯗꯨ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯒꯠꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯔꯨ ꯑꯃ ꯑꯣꯏꯔꯤꯕ ꯀꯣꯗꯦꯛ ꯑꯗꯨ ꯀ꯭ꯔꯤꯞꯇꯣꯅꯤꯌꯥꯟ ꯑꯉꯥꯡ ꯑꯃꯗ ꯍꯥꯞꯆꯤꯜꯂꯒ ꯊꯥꯗꯣꯛꯈꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯂꯦ ꯃꯁꯤꯗ ꯀꯥꯔꯥ ꯑꯦꯜꯅ ꯈꯨꯝꯂꯛꯏ ꯃꯗꯨꯒꯤ ꯀꯣꯗꯦꯛ ꯑꯗꯨꯗꯤ ꯑꯩꯒꯤ ꯀꯖꯟ ꯑꯣꯏꯔꯤꯕ ꯀꯥꯔꯜ ꯑꯦꯜꯗ ꯌꯥꯎꯈꯤꯕꯅꯤ ꯃꯍꯥꯛꯇꯤ ꯃꯁꯤꯒꯤ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗ ꯂꯥꯛꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯥꯏꯊꯤꯔꯕꯅꯤ ꯅꯪ ꯀꯔꯤꯁꯨ ꯀꯥꯟꯅꯔꯔꯣꯏ ꯍꯥꯏꯔꯛꯂꯦ ꯑꯗꯨꯕꯨ ꯖꯣꯔꯗꯅ ꯈꯨꯝꯂꯛꯏ ꯑꯩꯈꯣꯏꯅ ꯀꯥꯔꯜ ꯑꯦꯜꯒꯤ ꯄꯣꯠ ꯑꯗꯨꯕꯨ ꯇꯥꯟꯅꯗꯨꯅ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯂꯦ ꯑꯗꯨꯒ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯆꯦꯛ ꯇꯧꯔꯨꯕ ꯃꯇꯝꯗꯗꯤ ꯀꯣꯗꯦꯛ ꯑꯗꯨ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯈꯪꯕ ꯍꯥꯏꯕꯕꯨ ꯀ꯭ꯔꯤꯞꯇꯣꯟ ꯄ꯭ꯂꯥꯅꯦꯠꯄꯨ ꯑꯃꯨꯛ ꯍꯤꯡꯒꯠꯍꯟꯒꯗꯧꯔꯤꯕ ꯀꯣꯗꯦꯛ ꯑꯗꯨ ꯅꯪꯒꯤ ꯍꯛꯆꯥꯡꯗ ꯌꯥꯎꯕ ꯑꯣꯏꯔꯝꯂꯦ ꯅꯪꯒꯤ ꯀꯖꯟ ꯀꯥꯔꯜ ꯑꯦꯜꯗ ꯌꯥꯎꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯥꯔꯥ ꯑꯦꯜꯅ ꯃꯥꯒꯤ ꯀꯖꯟ ꯀꯥꯔꯜ ꯑꯦꯜꯕꯨ ꯃꯈꯣꯏꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯦ ꯃꯁꯤꯗꯒꯤ ꯃꯥꯁꯨ ꯌꯥꯝꯅ ꯁꯥꯎꯔꯛꯂꯦ ꯑꯗꯨꯒ ꯃꯃꯤꯠꯇꯒꯤ ꯂꯦꯖꯔ ꯕꯤꯝ ꯀꯥꯞꯇꯨꯅ ꯖꯦꯅꯔꯦꯜ ꯖꯣꯔꯗꯇ ꯌꯥꯝꯅ ꯇꯝꯊꯤꯅ ꯑꯦꯇꯦꯛ ꯇꯧꯁꯤꯟꯈ꯭ꯔꯦ ꯑꯀꯥꯁ ꯃꯊꯛ ꯑꯁꯤꯗ ꯄꯨꯈꯠꯇꯨꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯖꯦꯅꯔꯦꯜ ꯖꯣꯔꯗꯄꯨ ꯃꯥꯅ ꯐꯨꯔꯤ ꯅꯥꯀꯜ ꯑꯃꯗꯅ ꯕꯦꯠꯃꯦꯟꯅ ꯖꯦꯅꯔꯦꯜ ꯖꯣꯔꯗꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯊꯧꯔꯤꯕ ꯁꯤꯞꯁꯤꯡ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯁꯤꯟꯕ ꯂꯦꯞꯇꯦ ꯃꯈꯣꯏꯒꯤ ꯁꯤꯞ ꯀꯌꯥ ꯑꯃꯁꯨ ꯃꯥꯅ ꯊꯨꯒꯥꯏꯕ ꯉꯝꯂꯦ ꯅꯥꯀꯜ ꯑꯃꯗꯅ ꯕꯦꯔꯤꯅ ꯃꯥꯒꯤ ꯍꯛꯆꯥꯡꯁꯤ ꯀꯟꯅ ꯎꯪꯕꯗ ꯂꯩꯉꯣꯏꯁꯤꯡ ꯑꯁꯤ ꯌꯥꯎꯍꯜꯂꯦ ꯑꯗꯨꯒ ꯖꯣꯔꯗꯀꯤ ꯂꯥꯟꯃꯤꯁꯤꯡꯕꯨ ꯂꯩꯔꯤꯕꯁꯤꯗ ꯌꯥꯎꯍꯜꯂꯦ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯅꯍꯥ ꯕꯦꯔꯤꯅ ꯆꯣꯡꯁꯤꯟꯗꯨꯅ ꯀꯥꯎꯔꯦ ꯃꯥꯒꯤ ꯄꯥꯋꯔꯁꯤ ꯍꯦꯛ ꯁꯤꯖꯤꯟꯅꯕꯒ ꯃꯥꯒꯤ ꯁꯨꯠ ꯑꯁꯤꯗ ꯀꯔꯦꯟꯁꯤꯡ ꯇꯨꯡꯁꯤꯟꯕ ꯍꯧꯔꯦ ꯑꯁꯨꯝꯅ ꯇꯧꯕ ꯇꯥꯔꯕꯗꯤ ꯃꯥꯒꯤ ꯁꯨꯠ ꯑꯁꯤ ꯃꯃꯩ ꯊꯪꯗ ꯁꯥꯒꯠꯂꯛꯇꯨꯅ ꯃꯩ ꯆꯥꯛꯀꯗꯧꯔꯤꯕꯅꯤ ꯃꯁꯤꯕꯨ ꯇꯧꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯕꯦꯔꯤꯅ ꯐꯣꯡꯗꯣꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯅ ꯁ꯭ꯄꯤꯗ ꯌꯥꯡꯅ ꯁꯤꯖꯤꯟꯅꯗꯨꯅ ꯖꯣꯔꯗꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯑꯦꯇꯦꯛ ꯇꯧꯁꯤꯟꯈ꯭ꯔꯦ ꯅꯍꯥ ꯕꯦꯔꯤꯅꯗꯤ ꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯀꯔꯦꯟꯁꯤꯡ ꯑꯁꯤꯁꯨ ꯀꯥꯞꯊꯣꯛꯄ ꯉꯝꯂꯦ ꯅꯥꯀꯜ ꯑꯃꯗꯅ ꯖꯦꯅꯔꯦꯜ ꯖꯣꯔꯗꯀ ꯀꯥꯔꯥ ꯑꯦꯜꯒꯁꯤ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯅꯈ꯭ꯔꯦ ꯆꯥꯎꯔꯕ ꯌꯣꯠꯁꯨꯛ ꯑꯃ ꯀꯥꯔꯥ ꯑꯦꯜꯅ ꯄꯥꯏꯗꯨꯅ ꯖꯦꯅꯔꯦꯜ ꯖꯣꯔꯗꯀꯤ ꯍꯛꯆꯥꯡꯗ ꯌꯥꯝꯅ ꯀꯟꯅ ꯊꯣꯝꯖꯤꯜꯂꯤ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯃꯥꯒꯤ ꯏꯅꯔꯖꯤ ꯂꯦꯚꯦꯜꯁꯤ ꯌꯥꯝꯅ ꯁꯤꯖꯤꯟꯅꯕꯗꯒꯤ ꯃꯍꯥꯛ ꯆꯣꯛꯊꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯕꯦꯠꯃꯦꯟꯅ ꯖꯣꯔꯗꯀꯤ ꯆꯥꯎꯔꯕ ꯁ꯭ꯄꯦꯁꯁꯤꯞ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯦ ꯑꯗꯨꯕꯨ ꯁꯤꯞ ꯑꯁꯤꯗꯒꯤ ꯀꯥꯞꯊꯣꯔꯛꯄ ꯃꯔꯨꯅ ꯃꯥꯒꯤ ꯁꯤꯞꯇꯁꯨ ꯄꯥꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯁꯤꯞ ꯑꯁꯤꯗ ꯃꯩ ꯆꯥꯛꯇꯨꯅ ꯄꯥꯏꯕ ꯌꯥꯗꯕ ꯍꯧꯔꯦ ꯍꯧꯖꯤꯛ ꯖꯦꯅꯔꯦꯜ ꯖꯣꯔꯗ ꯑꯁꯤ ꯑꯁꯤꯕꯒ ꯄꯥꯡꯈꯛ ꯑꯣꯏꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯀꯥꯔꯥ ꯑꯦꯜꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯁ꯭ꯄꯦꯁꯁꯤꯞꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯃꯥꯏꯕꯨ ꯊꯨꯒꯥꯏꯔꯤꯕꯁꯤ ꯂꯦꯞꯍꯟꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯨꯔꯦ ꯑꯗꯨꯒꯗꯤ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯆꯤꯜ ꯇꯨꯝꯂꯕ ꯈꯨꯠꯂꯥꯏ ꯑꯃꯅ ꯀꯥꯔꯥ ꯑꯦꯜꯗ ꯊꯤꯜꯂꯦ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯃꯈꯜ ꯑꯁꯤꯗꯤ ꯀꯥꯔꯥ ꯑꯦꯜꯒꯤ ꯍꯛꯆꯥꯡꯗꯁꯨ ꯆꯪꯕ ꯉꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯥꯒꯤ ꯍꯛꯆꯥꯡꯁꯤꯗ ꯐꯥꯎꯗꯣꯛꯄꯗꯒꯤ ꯃꯍꯥꯛ ꯁꯤꯔꯦ ꯍꯧꯖꯤꯛ ꯖꯣꯔꯗꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯈꯨꯠꯂꯥꯏ ꯑꯃ ꯄꯨꯁꯤꯜꯂꯛꯇꯨꯅ ꯀꯥꯔꯥ ꯑꯦꯜꯒꯤ ꯍꯛꯆꯥꯡꯁꯤꯗꯒꯤ ꯀ꯭ꯔꯤꯞꯇꯣꯟ ꯄ꯭ꯂꯥꯅꯦꯠꯄꯨ ꯑꯃꯨꯛ ꯍꯤꯡꯒꯠꯍꯟꯅꯕꯒꯤꯗꯃꯛꯇ ꯁꯤꯖꯤꯟꯅꯔꯤꯕ ꯀꯣꯗꯦꯛ ꯑꯁꯤ ꯆꯤꯡꯊꯣꯛꯇꯨꯅ ꯂꯧꯈ꯭ꯔꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯕꯦꯠꯃꯦꯟꯒꯤ ꯁꯤꯞ ꯑꯁꯤꯁꯨ ꯃꯩ ꯆꯥꯛꯇꯨꯅ ꯄꯥꯏꯕ ꯌꯥꯁꯤꯜꯂꯛꯇ꯭ꯔꯕꯅꯤ ꯃꯁꯤꯗ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯈꯨꯠ ꯍꯥꯡꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯅ ꯍꯟꯈꯤꯒꯗꯕꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯖꯦꯠ ꯑꯁꯤꯅ ꯖꯦꯅꯔꯦꯜ ꯖꯣꯔꯗꯀꯤ ꯆꯥꯎꯔꯕ ꯁ꯭ꯄꯦꯁꯁꯤꯞ ꯑꯗꯨ ꯐꯨꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯄꯥꯏꯁꯤꯜꯂꯛꯂꯤ ꯕꯦꯔꯤꯅꯗꯤ ꯑꯁꯨꯝꯅ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯊꯦꯡꯂꯤ ꯑꯗꯨꯕꯨ ꯕꯦꯔꯤꯒꯤ ꯋꯥꯐꯝ ꯇꯥꯗꯅ ꯃꯥꯅ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯆꯥꯎꯔꯕ ꯁ꯭ꯄꯦꯁꯁꯤꯞ ꯑꯁꯤꯗ ꯃꯥꯒꯤ ꯖꯦꯠ ꯑꯁꯤꯅ ꯊꯣꯝꯖꯤꯜꯂꯦ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯁꯤꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯖꯦꯅꯔꯦꯜ ꯖꯣꯔꯗꯅ ꯀꯥꯔꯥ ꯑꯦꯜꯒꯤ ꯍꯛꯆꯥꯡꯗꯒꯤ ꯀꯣꯗꯦꯛ ꯂꯧꯔꯕ ꯃꯇꯨꯡꯗ ꯃꯐꯝꯁꯤꯗꯒꯤ ꯃꯈꯣꯏ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯅꯍꯥ ꯕꯦꯔꯤ ꯑꯁꯤ ꯀꯥꯔꯥ ꯑꯦꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯍꯛꯆꯥꯡ ꯑꯁꯤꯗꯤ ꯑꯁꯤꯕ ꯑꯣꯏꯅ ꯇꯥꯗꯨꯅ ꯂꯩꯔꯦ
ꯃꯇꯧꯁꯨꯝꯅ ꯀꯔꯥꯑꯦꯜꯁꯨ ꯁꯤꯔꯦ ꯑꯗꯨꯒ ꯕꯦꯠꯃꯦꯟꯁꯨ ꯁꯤꯔꯦ ꯃꯈꯣꯏ ꯍꯧꯖꯤꯛ ꯃꯥꯏꯊꯤꯔꯒꯅꯤ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯈꯪꯖꯔꯦ ꯅꯍꯥ ꯕꯦꯔꯤꯅ ꯕꯦꯔꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯀꯔꯥꯑꯦꯜ ꯁꯤꯔꯦ ꯍꯥꯏꯕ ꯄꯥꯎꯁꯤ ꯄꯤꯔꯅꯤ ꯅꯍꯥ ꯕꯦꯔꯤꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯇꯧꯈꯤꯕꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯇꯝ ꯑꯁꯤ ꯑꯃꯨꯛ ꯍꯟꯒꯠꯇꯨꯅ ꯃꯈꯣꯏꯕꯨ ꯍꯤꯡꯍꯟꯅꯕ ꯍꯣꯠꯅꯁꯤ ꯑꯗꯨꯕꯨ ꯕꯦꯔꯤꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯑꯗꯨ ꯍꯥꯡꯅ ꯌꯥꯡꯅ ꯆꯦꯟꯕꯁꯨ ꯉꯝꯍꯩꯔꯣꯏ ꯃꯁꯤꯗ ꯅꯍꯥ ꯕꯦꯔꯤꯅ ꯀꯔꯤꯒꯤ ꯑꯩꯅ ꯌꯥꯡꯅ ꯆꯦꯟꯕ ꯉꯝꯂꯣꯏꯗꯧꯔꯤꯕ ꯍꯥꯏꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯒ ꯕꯦꯔꯤꯅꯁꯨ ꯃꯥꯒꯤ ꯇꯨꯡ ꯏꯟꯅꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯕꯗꯒꯤ ꯁ꯭ꯄꯤꯗ ꯐꯣꯔꯁ ꯁꯦꯝꯕ ꯉꯝꯂꯦ ꯑꯗꯨꯒ ꯀ꯭ꯔꯣꯅꯣꯕꯣꯜ ꯍꯥꯏꯔꯤꯕ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯁꯤ ꯄꯨꯊꯣꯛꯄ ꯉꯝꯂꯦ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯁꯛꯇꯝ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯩꯔꯦ ꯅꯍꯥ ꯕꯦꯔꯤꯅ ꯍꯥꯏꯔꯤ ꯅꯪꯅ ꯕꯦꯠꯃꯦꯟꯕꯨ ꯌꯦꯡꯁꯤꯜꯂꯨ ꯑꯗꯨꯒ ꯑꯩꯅ ꯀꯥꯔꯥꯕꯨ ꯌꯦꯡꯁꯤꯟꯒꯦ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯥꯒꯤ ꯂꯝꯕꯤꯗ ꯆꯦꯟꯁꯤꯟꯅꯈ꯭ꯔꯦ ꯑꯗꯨꯒ ꯀꯥꯔꯥꯒ ꯕꯦꯠꯃꯦꯟꯒꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯒꯠꯍꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯤꯡꯒꯠꯍꯜꯂꯦ ꯉꯁꯥꯏ ꯕꯦꯠꯃꯦꯟꯅ ꯁ꯭ꯄꯦꯁꯁꯤꯞꯇ ꯑꯦꯇꯦꯛ ꯇꯧꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨꯅꯤ ꯑꯁꯣꯝꯅ ꯃꯥꯅ ꯑꯦꯇꯦꯛ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯤꯉꯩ ꯕꯦꯔꯤꯅ ꯍꯥꯏꯔꯛꯏ ꯁ꯭ꯄꯦꯁꯁꯤꯞ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯔꯨꯅꯨ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯁꯤꯁꯇꯦꯝ ꯌꯥꯎꯕꯅꯤ ꯑꯗꯨꯅ ꯆꯪꯂꯣꯏ ꯍꯥꯏꯔꯛꯂꯦ ꯃꯁꯤꯗꯒꯤ ꯕꯦꯠꯃꯦꯟꯅ ꯑꯦꯇꯦꯛ ꯇꯧꯔꯝꯗꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯄꯥꯏꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯔꯕꯅꯤꯅ ꯃꯥꯅ ꯁꯤꯒꯗꯕ ꯇꯥꯟꯖꯥ ꯑꯁꯤ ꯊꯩꯗꯣꯛꯄ ꯉꯝꯂꯦ ꯑꯗꯨꯒ ꯆꯥꯎ ꯁꯥꯡꯂꯕ ꯀ꯭ꯔꯤꯞꯇꯣꯅꯤꯌꯥꯟ ꯅꯨꯄꯥ ꯑꯃ ꯌꯥꯎꯔꯤꯕꯁꯤꯗ ꯑꯣꯏꯅ ꯑꯦꯇꯦꯛ ꯇꯧꯁꯤꯟꯈ꯭ꯔꯦ ꯅꯨꯄꯥꯁꯤꯅ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯖꯦꯠ ꯑꯁꯤꯗ ꯊꯣꯝꯖꯤꯜꯂꯛꯂꯦ ꯑꯗꯨꯒ ꯐꯛꯀꯥꯏꯗꯨꯅ ꯃꯥꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯛꯂꯦ ꯃꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯆꯅꯅꯕꯒꯤꯗꯃꯛꯇ ꯕꯦꯠꯃꯦꯟꯅ ꯖꯦꯠ ꯑꯁꯤꯗꯒꯤ ꯆꯣꯡꯊꯣꯛꯍꯧꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯀꯥꯔꯥꯒ ꯖꯦꯅꯔꯦꯜ ꯖꯣꯔꯗꯀꯁꯤ ꯌꯥꯝ ꯇꯝꯊꯤꯅ ꯐꯥꯏꯠ ꯇꯧꯅꯔꯤ ꯅꯍꯥ ꯕꯦꯔꯤꯅ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯖꯦꯅꯔꯦꯜ ꯖꯣꯔꯗꯀꯤ ꯑꯀꯣꯏꯕꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯎꯪꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯀꯥꯔꯥꯑꯦꯜꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯃꯃꯥꯏꯗ ꯌꯥꯝꯅ ꯀꯟꯅ ꯊꯤꯜꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯃꯥꯕꯨ ꯀꯌꯥꯔꯛ ꯍꯟꯅ ꯐꯨꯔꯦ ꯑꯗꯨꯕꯨ ꯖꯦꯅꯔꯦꯜ ꯖꯣꯔꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯑꯔꯥꯏꯕ ꯅꯠꯇꯦ ꯅꯍꯥ ꯕꯦꯔꯤꯅ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯜꯂꯤꯕꯁꯤꯕꯨ ꯃꯥꯒꯤ ꯃꯃꯤꯠꯇ ꯁ꯭ꯂꯣ ꯑꯣꯏꯅ ꯎꯕ ꯉꯝꯂꯦ ꯑꯗꯨꯒ ꯀꯥꯔꯥꯑꯦꯜꯅ ꯄꯥꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯥꯕꯨꯁꯨ ꯐꯨꯊꯔꯝꯃꯤ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯀꯥꯔꯥꯒꯤ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯖꯦꯅꯔꯦꯜ ꯖꯣꯔꯗꯀꯤ ꯂꯥꯟꯃꯤ ꯅꯨꯄꯤꯁꯤꯅ ꯄꯥꯏꯈꯠꯇꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯖꯣꯔꯗꯅ ꯃꯥꯒꯤ ꯇꯨꯝꯂꯕ ꯈꯨꯠꯂꯥꯏ ꯑꯁꯤ ꯄꯨꯊꯣꯛꯇꯨꯅ ꯃꯉꯣꯟꯗ ꯊꯤꯟꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯥꯠꯈ꯭ꯔꯦ ꯑꯗꯨꯒ ꯀꯥꯔꯥꯒꯤ ꯍꯛꯆꯥꯡꯗꯒꯤ ꯑꯃꯨꯛꯀꯁꯨ ꯃꯥꯏ ꯄꯥꯛꯅ ꯀꯣꯗꯦꯛ ꯂꯧꯊꯣꯛꯄ ꯉꯝꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯕꯦꯠꯃꯦꯟꯒ ꯆꯥꯎ ꯁꯥꯡꯂꯕ ꯑꯦꯂꯤꯌꯟ ꯅꯨꯄꯥꯁꯤ ꯌꯥꯝ ꯇꯝꯊꯤꯅ ꯐꯥꯏꯠ ꯇꯧꯅꯔꯤ ꯃꯥꯒꯤ ꯃꯊꯛꯇ ꯇꯣꯡꯈꯠꯇꯨꯅ ꯕꯣꯝꯁꯤꯡ ꯀꯥꯞꯁꯤꯜꯂꯤ ꯑꯗꯨꯕꯨ ꯑꯦꯂꯤꯌꯟ ꯅꯨꯄꯥꯁꯤꯗꯤ ꯀꯔꯤꯁꯨ ꯇꯧꯗꯦ ꯕꯦꯠꯃꯦꯟꯕꯨ ꯃꯥꯅ ꯌꯥꯝꯅ ꯀꯟꯅ ꯄꯥꯏꯗꯨꯅ ꯂꯪꯂꯛꯄꯗꯒꯤ ꯂꯩꯃꯥꯏꯗ ꯌꯩꯁꯤꯜꯂꯦ ꯑꯗꯨꯒ ꯑꯦꯂꯤꯌꯟ ꯅꯨꯄꯥꯁꯤꯒꯤ ꯂꯨꯈꯝꯗ ꯕꯣꯝ ꯑꯃ ꯅꯞꯂꯝꯕꯗꯒꯤ ꯃꯁꯤ ꯄꯣꯈꯥꯏꯔꯛꯄꯗ ꯅꯨꯄꯥꯁꯤ ꯂꯩꯃꯥꯏꯗ ꯇꯥꯈ꯭ꯔꯦ ꯑꯗꯨꯒ ꯕꯦꯠꯃꯦꯟꯒꯤ ꯍꯛꯆꯥꯡꯁꯤꯁꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯁꯣꯛꯂꯝꯂꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯁꯤꯒꯗꯧꯔꯦ ꯕꯦꯔꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤ ꯑꯗꯨꯕꯨ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯃꯐꯝꯁꯤꯗ ꯁꯤꯔꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯅꯥꯀꯜꯗ ꯅꯍꯥ ꯕꯦꯔꯤꯁꯤ ꯆꯪꯁꯤꯜꯂꯛꯂꯦ ꯃꯥꯅ ꯍꯥꯏꯔꯤ ꯑꯃꯨꯛꯀꯁꯨ ꯁ꯭ꯄꯤꯗ ꯐꯣꯔꯁꯇ ꯆꯦꯟꯗꯨꯅ ꯀ꯭ꯔꯣꯅꯣꯕꯣꯜ ꯁꯦꯝꯁꯤ ꯍꯥꯏꯔꯛꯂꯦ ꯑꯗꯨꯕꯨ ꯃꯇꯥꯡꯁꯤꯗꯗꯤ ꯕꯦꯔꯤꯅ ꯃꯗꯨꯒꯤ ꯊꯕꯛ ꯑꯗꯨ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯐꯣꯡꯗꯣꯛꯂꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯆꯥꯎ ꯁꯥꯡꯂꯕ ꯑꯦꯂꯤꯌꯟ ꯅꯨꯄꯥꯁꯤ ꯑꯃꯨꯛꯀ ꯍꯧꯒꯠꯂꯛꯂꯦ ꯑꯗꯨꯒ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯛꯂꯦ ꯕꯦꯔꯤꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯕ ꯃꯇꯨꯡꯗ ꯃꯉꯣꯟꯗꯒꯤ ꯏꯅꯔꯖꯤ ꯄꯨꯊꯣꯛꯇꯨꯅ ꯑꯦꯂꯤꯌꯟ ꯅꯨꯄꯥꯁꯤꯗ ꯑꯦꯇꯦꯛ ꯇꯧꯁꯤꯟꯕꯗꯒꯤ ꯅꯨꯄꯥꯁꯤ ꯃꯆꯦꯠ ꯃꯆꯦꯠ ꯑꯣꯏꯅ ꯄꯣꯈꯥꯏꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯄꯣꯈꯥꯏꯔꯛꯄꯒꯤ ꯃꯆꯦꯠ ꯃꯆꯦꯠꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯅꯍꯥ ꯕꯦꯔꯤꯒꯤ ꯈꯨꯗꯥꯡꯗ ꯃꯆꯤꯜ ꯇꯨꯝꯂꯕ ꯄꯣꯠꯁꯛ ꯑꯃꯅ ꯊꯤꯟꯈ꯭ꯔꯦ ꯃꯁꯤꯕꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯖꯦꯅꯔꯦꯜ ꯖꯣꯔꯗꯀꯤ ꯇꯝꯊꯤꯔꯕ ꯅꯨꯄꯤ ꯂꯥꯟꯃꯤꯁꯤꯅ ꯑꯃꯨꯛꯀꯁꯨ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯛꯂꯦ ꯇꯧꯕꯇꯕꯨ ꯅꯍꯥ ꯕꯦꯔꯤꯒꯤ ꯍꯛꯆꯥꯡꯗ ꯌꯨꯗꯨꯅ ꯂꯩꯔꯤꯕ ꯙꯥꯇꯨ ꯃꯈꯜ ꯑꯁꯤꯗꯤ ꯀ꯭ꯔꯤꯞꯇꯣꯟ ꯄ꯭ꯂꯥꯅꯦꯠꯀꯤ ꯙꯥꯇꯨ ꯃꯈꯜ ꯑꯃꯅꯤ ꯃꯁꯤꯒꯤ ꯃꯆꯤꯟ ꯇꯨꯝꯂꯕ ꯙꯥꯇꯨ ꯃꯈꯜ ꯑꯁꯤ ꯃꯉꯣꯟꯗꯗꯤ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯃꯁꯤꯅꯕꯨ ꯊꯤꯜꯂꯕꯗꯤ ꯀ꯭ꯔꯤꯞꯇꯣꯅꯤꯌꯥꯟꯁꯤꯡ ꯑꯁꯤꯁꯨ ꯂꯣꯏꯅ ꯁꯤꯒꯗꯧꯔꯤꯕ ꯉꯥꯛꯇꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯁꯤꯒꯤ ꯈꯨꯠꯂꯥꯏ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯇꯝꯊꯤꯔꯕ ꯂꯥꯟꯃꯤ ꯅꯨꯄꯤꯁꯤꯕꯨ ꯃꯥꯅ ꯍꯥꯠꯄ ꯉꯝꯂꯦ ꯑꯁꯨꯝꯅ ꯇꯧꯕꯁꯤ ꯎꯕꯗ ꯃꯥꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯒ ꯕꯦꯔꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯦ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯃꯇꯝ ꯑꯁꯤ ꯍꯟꯒꯠꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯁ꯭ꯄꯤꯗ ꯌꯥꯡꯅ ꯆꯦꯟꯈ꯭ꯔꯦ ꯕꯦꯔꯤꯅ ꯃꯥꯕꯨ ꯇꯥꯟꯅꯔꯤ ꯃꯈꯣꯏ ꯑꯅꯤ ꯀ꯭ꯔꯣꯅꯣꯕꯣꯜꯒꯤ ꯃꯅꯨꯡꯗ ꯂꯦꯞꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯕꯦꯔꯤꯅ ꯍꯥꯏꯔꯤ ꯊꯕꯛ ꯑꯁꯤ ꯍꯥꯊꯨ ꯍꯥꯊꯨꯅ ꯇꯧꯔꯣꯏꯁꯤ ꯑꯩꯈꯣꯏ ꯇꯞꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯇꯧꯁꯤ ꯑꯗꯨꯕꯨ ꯅꯍꯥ ꯕꯦꯔꯤꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯍꯦꯛ ꯍꯟꯖꯤꯜꯍꯟꯅꯤꯡꯂꯤꯕ ꯃꯈꯩ ꯇꯧꯕ ꯌꯥꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯄꯥꯈꯠꯀꯗꯕꯅꯣ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯕꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯂꯒ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥꯡꯗ ꯁꯤꯈ꯭ꯔꯕ ꯕꯦꯠꯃꯦꯟꯒ ꯀꯥꯔꯥꯑꯦꯜꯒꯁꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯤꯡꯒꯠꯍꯜꯂꯦ ꯑꯗꯨꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯍꯤꯡꯒꯠꯍꯜꯂꯕꯁꯨ ꯃꯈꯣꯏ ꯑꯅꯤꯁꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯑꯗꯨꯝ ꯁꯤ ꯀꯥꯔꯥꯑꯦꯜꯅ ꯖꯦꯅꯔꯦꯜ ꯖꯣꯔꯗꯀꯤ ꯈꯨꯠꯇ ꯑꯗꯨꯝ ꯁꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯍꯥ ꯕꯦꯔꯤꯅ ꯃꯇꯝ ꯑꯁꯤꯕꯨ ꯍꯟꯒꯠꯍꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯗꯨꯝ ꯍꯤꯡꯒꯠꯍꯜꯂꯤ ꯑꯗꯨꯕꯨ ꯍꯤꯡꯒꯠꯍꯟꯕ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯕ ꯉꯥꯛꯇꯅꯤ ꯃꯥꯅ ꯍꯦꯛ ꯃꯇꯝꯁꯤ ꯍꯤꯡꯒꯠꯍꯟꯗꯨꯅ ꯊꯣꯛꯈꯤꯕ ꯈꯨꯗꯤꯡꯒꯤ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯀ꯭ꯔꯤꯞꯇꯣꯅꯤꯌꯥꯟꯒꯤ ꯙꯥꯇꯨ ꯃꯈꯜꯁꯤꯡ ꯑꯁꯤ ꯌꯨꯗꯨꯅ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯄ ꯉꯥꯛꯇꯅꯤ ꯅꯍꯥ ꯕꯦꯔꯤꯅ ꯇꯧꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯀ꯭ꯔꯣꯅꯣꯕꯣꯜ ꯃꯅꯨꯡꯗ ꯂꯩꯗꯨꯅ ꯕꯦꯔꯤꯅ ꯂꯣꯏꯅ ꯎꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯃꯥꯅꯁꯨ ꯈꯪꯂꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯈꯣꯏꯕꯨ ꯍꯤꯡꯒꯠꯍꯟꯗꯨꯅꯁꯨ ꯀꯟꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕꯁꯤ ꯕꯦꯔꯤꯅ ꯅꯍꯥ ꯕꯦꯔꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯅꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯑꯃꯠꯇ ꯇꯥꯕ ꯇꯧꯗꯅ ꯃꯇꯝꯕꯨ ꯑꯁꯨꯝ ꯍꯟꯖꯤꯟꯍꯟꯗꯨꯅ ꯂꯩꯔꯦ ꯍꯧꯖꯤꯛ ꯕꯦꯔꯤꯅ ꯅꯍꯥ ꯕꯦꯔꯤꯕꯨ ꯐꯥꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃꯇꯪ ꯍꯥꯏꯒꯦ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤ ꯅꯪꯅ ꯃꯨꯟꯅ ꯇꯥꯒꯗꯕꯅꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯇꯥꯏꯝꯂꯥꯏꯟ ꯑꯗꯨꯗꯒꯤ ꯄꯥꯁꯇ ꯆꯪꯁꯤꯜꯂꯛꯂꯤꯕꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯑꯁꯤ ꯁꯤꯈꯤꯕꯗꯒꯤ ꯃꯥꯕꯨ ꯍꯤꯡꯍꯟꯅꯕꯒꯤꯗꯃꯛꯇ ꯇꯧꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯍꯥ ꯕꯦꯔꯤꯅꯁꯨ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯑꯩꯅ ꯂꯣꯏꯅ ꯈꯪꯂꯦ ꯕꯦꯠꯃꯦꯟꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯩꯅ ꯂꯣꯏꯅ ꯇꯥꯍꯧꯔꯕꯅꯤ ꯃꯁꯤꯗꯒꯤ ꯕꯦꯔꯤꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯅꯪꯅꯁꯨ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯈꯪꯂꯝꯂꯦ ꯑꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤ ꯑꯩꯅ ꯇꯧꯈ꯭ꯔꯤꯕ ꯑꯁꯣꯏꯕꯁꯤꯡ ꯑꯗꯨ ꯁꯦꯝꯗꯣꯛꯄ ꯇꯥꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯍꯥ ꯕꯦꯔꯤꯅ ꯅꯪꯅ ꯇꯧꯈ꯭ꯔꯤꯕꯗꯣ ꯑꯁꯣꯏꯕ ꯊꯕꯛ ꯅꯠꯇꯦ ꯑꯗꯨꯃ ꯇꯧꯔꯒ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯀꯟꯕ ꯌꯥꯒꯅꯤ ꯁꯤꯈ꯭ꯔꯕ ꯏꯃꯥꯕꯨꯁꯨ ꯂꯣꯏꯅ ꯀꯟꯕ ꯌꯥꯒꯅꯤ ꯁꯤꯈ꯭ꯔꯕ ꯀꯥꯔꯥꯑꯦꯜ ꯑꯃꯗꯤ ꯕꯦꯠꯃꯦꯟꯕꯨꯁꯨ ꯀꯟꯕ ꯌꯥꯒꯅꯤ ꯑꯗꯨꯕꯨ ꯕꯦꯔꯤꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯐꯝꯁꯤ ꯃꯗꯨꯅꯤ ꯑꯩꯈꯣꯏꯅ ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯇꯥꯏꯝ ꯇ꯭ꯔꯥꯚꯦꯜ ꯇꯧꯔꯒ ꯃꯈꯣꯏꯕꯨ ꯀꯟꯕ ꯌꯥꯔꯣꯏ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯇꯝꯈ꯭ꯔꯕ ꯉꯥꯛꯇꯅꯤ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯀꯌꯥꯔꯛ ꯍꯟꯅ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯔꯕꯁꯨ ꯀꯩꯗꯧꯅꯨꯡꯗ ꯁꯦꯝꯗꯣꯛꯄ ꯉꯝꯂꯣꯏ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤꯅꯤ ꯕ꯭ꯔꯨꯁꯅ ꯑꯩꯈꯣꯏꯗ ꯈꯪꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯝꯂꯤꯕ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯂꯥꯛ ꯍꯣꯠꯅꯔꯕꯁꯨ ꯃꯁꯤꯒꯤ ꯁꯪꯁꯥꯔ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯀꯟꯕ ꯉꯝꯂꯔꯣꯏ ꯉꯁꯤꯃꯛ ꯇꯨꯝꯅ ꯃꯥꯡꯈ꯭ꯔꯒꯗꯕꯅꯤ ꯊꯥꯖꯗ꯭ꯔꯕꯁꯨ ꯇꯧꯔꯤꯕꯁꯤ ꯅꯪꯅ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯎꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯌꯨꯅꯤꯚꯔꯁ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯨꯞ ꯍꯣꯜ ꯀꯌꯥ ꯑꯃ ꯊꯣꯛꯇꯨꯅ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯍꯥꯏꯕꯗꯤ ꯃꯁꯤꯒꯤ ꯌꯨꯅꯤꯚꯔꯁ ꯑꯁꯤ ꯀꯥꯏꯔꯅꯤ ꯍꯥꯏꯕꯗꯨ ꯇꯥꯛꯄꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯦꯞꯂꯁꯤ
ꯃꯈꯥ ꯇꯥꯅ ꯇꯥꯏꯝ ꯇ꯭ꯔꯥꯚꯦꯜ ꯇꯧꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯣꯛꯂꯁꯤ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯅꯍꯥ ꯕꯦꯔꯤꯁꯤꯗꯤ ꯁꯥꯎꯒꯠꯂꯛꯂꯦ ꯃꯥꯅ ꯍꯥꯏꯔꯤ ꯏꯆꯝ ꯆꯝꯅ ꯂꯩꯖꯔꯤꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯪ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯩ ꯑꯁꯤ ꯁꯨꯄꯔ ꯍꯤꯔꯣ ꯑꯃ ꯑꯣꯏꯍꯟꯈꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯁꯤꯗ ꯅꯪꯅ ꯑꯌꯦꯠꯄ ꯄꯤꯔꯦ ꯅꯪꯅ ꯍꯥꯏꯕ ꯏꯜꯂꯤꯕ ꯃꯈꯩ ꯅꯪꯅ ꯍꯔꯥꯎꯏ ꯅꯪꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯒꯅ ꯑꯩꯒꯤ ꯊꯕꯛꯇ ꯑꯌꯦꯠꯄ ꯄꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯑꯌꯦꯠꯄ ꯄꯤꯕ ꯉꯝꯂꯔꯣꯏ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯑꯩ ꯐ꯭ꯂꯥꯁꯅꯤ ꯁꯤꯈ꯭ꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯅ ꯍꯤꯡꯒꯠꯍꯟꯕꯁꯨ ꯉꯝꯒꯅꯤ ꯁꯣꯏꯈ꯭ꯔꯕ ꯊꯕꯛꯁꯤꯡ ꯑꯗꯨꯕꯨ ꯑꯩꯅ ꯂꯣꯏꯅ ꯁꯦꯝꯗꯣꯛꯄꯁꯨ ꯉꯝꯒꯅꯤ ꯃꯁꯤꯗꯒꯤ ꯕꯦꯔꯤꯅ ꯇꯞꯊꯅ ꯉꯁꯥꯏ ꯃꯃꯥꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯗꯨꯃꯛ ꯍꯥꯏꯔꯛꯂꯦ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯅꯠꯇ꯭ꯔꯒ ꯋꯥꯍꯪꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯍꯥꯏꯕꯗꯨ ꯂꯩꯇꯕ ꯌꯥꯎꯏ ꯑꯗꯨꯅ ꯃꯗꯨꯒꯨꯝꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯃꯊꯥ ꯁꯥꯔꯨꯅꯨ ꯑꯗꯨꯝ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯂꯩꯐꯝ ꯊꯣꯛꯄꯗꯨꯗ ꯑꯗꯨꯝ ꯊꯝꯕꯤꯌꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯍꯥ ꯕꯦꯔꯤꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯃꯥꯕꯨꯁꯨ ꯊꯥꯗꯣꯛꯄ ꯇꯥꯔꯤꯕꯔꯥ ꯃꯁꯤꯗ ꯕꯦꯔꯤꯅ ꯈꯨꯝꯃꯤ ꯑꯇꯣꯞꯄ ꯇꯥꯏꯝꯂꯥꯏꯟ ꯑꯃꯗ ꯏꯃꯥꯗꯣ ꯁꯣꯏꯗꯅ ꯍꯤꯡꯂꯝꯒꯅꯤ ꯃꯁꯤ ꯈꯜꯂꯒ ꯅꯪꯅꯁꯨ ꯄꯦꯟꯊꯣꯛꯄ ꯇꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯅꯍꯥ ꯕꯦꯔꯤꯅꯗꯤ ꯌꯥꯅꯤꯡꯗ꯭ꯔꯤ ꯕꯦꯔꯤꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯇꯥꯏꯝꯂꯥꯏꯟ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯒꯦ ꯑꯗꯨꯕꯨ ꯅꯍꯥ ꯕꯦꯔꯤꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯆꯠꯀꯗꯧꯔꯤꯕ ꯇꯥꯏꯝꯂꯥꯏꯟ ꯑꯗꯨꯗꯗꯤ ꯑꯩꯒꯤ ꯏꯃꯥꯕꯨꯁꯨ ꯁꯣꯏꯗꯅ ꯁꯤꯍꯟꯒꯗꯧꯔꯤꯕꯅꯤ ꯃꯇꯧ ꯑꯗꯨꯝꯅ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯅꯪꯕꯨ ꯀꯩꯗꯧꯅꯨꯡꯗ ꯑꯩꯅ ꯊꯥꯗꯣꯛꯂꯣꯏ ꯅꯪ ꯀꯗꯥꯏꯗꯁꯨ ꯆꯠꯄ ꯌꯥꯔꯣꯏ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯒꯗꯕꯅꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯌꯦꯡꯒꯗꯕꯅꯤ ꯑꯩꯉꯣꯟꯗ ꯇꯟꯖꯥ ꯑꯃꯇꯪ ꯄꯤꯌꯨ ꯁꯣꯏꯈ꯭ꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯁꯦꯝꯗꯣꯛꯀꯦ ꯌꯦꯡꯉꯨ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯀ꯭ꯔꯣꯅꯣꯕꯣꯜ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯃꯁꯤꯗ ꯕꯦꯔꯤꯅꯗꯤ ꯃꯥꯕꯨ ꯊꯤꯡꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯉꯁꯥꯏ ꯃꯥꯕꯨ ꯀ꯭ꯔꯣꯅꯣꯕꯣꯜ ꯃꯅꯨꯡꯗꯒꯤ ꯀꯥꯎꯊꯣꯔꯛꯈꯤꯕ ꯁꯛꯈꯪꯗꯕ ꯇꯝꯊꯤꯔꯕ ꯅꯨꯄꯥ ꯑꯁꯤ ꯃꯅꯨꯡ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯃꯥꯕꯨ ꯐꯨꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯦ ꯀ꯭ꯔꯣꯅꯣꯕꯣꯜ ꯑꯁꯤꯅ ꯂꯩꯔꯤꯕ ꯌꯨꯅꯤꯚꯔꯁ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯎꯠꯂꯛꯄ ꯃꯇꯝꯗꯗꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯌꯨꯅꯤꯚꯔꯁ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯍꯥꯏꯕꯗꯤ ꯇꯥꯏꯝꯂꯥꯏꯟ ꯀꯌꯥ ꯑꯃ ꯊꯨꯒꯥꯏꯔꯨꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯇꯣꯞ ꯑꯇꯣꯞꯄ ꯌꯨꯅꯤꯚꯔꯁ ꯀꯌꯥ ꯑꯃ ꯊꯦꯡꯒꯥꯏꯅꯗꯨꯅ ꯃꯥꯡ ꯇꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯌꯨꯅꯤꯚꯔꯁ ꯀꯌꯥ ꯑꯃꯅ ꯊꯦꯡꯒꯥꯏꯅꯗꯨꯅ ꯃꯥꯡ ꯇꯥꯛꯄꯒꯤ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯏꯟꯀꯔꯁꯟ ꯊꯣꯛꯄ ꯍꯥꯏꯅ ꯀꯧꯏ ꯍꯧꯖꯤꯛ ꯁꯛꯈꯪꯗꯕ ꯇꯝꯊꯤꯔꯕ ꯅꯨꯄꯥ ꯑꯁꯤꯒ ꯕꯦꯔꯤꯒꯁꯤ ꯐꯨꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯅꯍꯥ ꯕꯦꯔꯤꯁꯤ ꯃꯅꯨꯡ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯦ ꯅꯨꯄꯥ ꯑꯁꯤꯕꯨ ꯎꯕꯗ ꯃꯥꯁꯨ ꯉꯛꯄ ꯐꯥꯎꯔꯦ ꯃꯥꯅꯁꯨ ꯅꯨꯄꯥ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯦ ꯑꯗꯨꯒꯗꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯥꯏꯗ ꯂꯩꯔꯤꯕ ꯗꯥꯛꯐꯝ ꯑꯁꯤꯗꯒꯤ ꯈꯪꯂꯦ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯁꯤ ꯅꯍꯥ ꯕꯦꯔꯤꯒꯤ ꯑꯣꯜꯗꯔ ꯚꯔꯖꯟꯅꯤ ꯍꯥꯏꯕꯁꯤ ꯍꯥꯏꯕꯗꯤ ꯅꯍꯥ ꯕꯦꯔꯤꯅ ꯇꯥꯏꯝꯂꯥꯏꯟ ꯀꯌꯥ ꯑꯃꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯨꯒꯥꯏꯈ꯭ꯔꯦ ꯃꯗꯨꯗꯒꯤ ꯊꯣꯛꯈꯤꯕ ꯃꯥꯒꯤ ꯑꯣꯏꯕ ꯑꯣꯜꯗꯔ ꯚꯔꯖꯟ ꯑꯃ ꯑꯣꯏꯔꯝꯂꯦ ꯕꯦꯔꯤꯅ ꯍꯪꯉꯤ ꯅꯪꯅ ꯑꯁꯨꯝꯅ ꯑꯣꯏꯔꯛꯂꯤꯕꯁꯤ ꯆꯍꯤ ꯀꯌꯥꯃꯔꯣꯝ ꯁꯨꯔꯕꯅꯣ ꯑꯗꯨꯕꯨ ꯑꯣꯜꯗꯔ ꯚꯔꯖꯟ ꯑꯁꯤꯅ ꯈꯨꯝꯂꯛꯏ ꯆꯍꯤ ꯃꯁꯤꯡ ꯊꯤꯉꯝꯗꯕ ꯃꯈꯩ ꯑꯩꯅ ꯄꯨꯟꯁꯤꯗꯨꯅ ꯂꯥꯛꯂꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯅꯥꯀꯜꯗ ꯎꯠꯂꯛꯂꯤꯕꯁꯤ ꯑꯇꯣꯞꯄ ꯇꯥꯏꯝꯂꯥꯏꯟꯒꯤ ꯌꯨꯅꯤꯚꯔꯁ ꯀꯌꯥ ꯑꯃꯅ ꯊꯣꯝꯒꯥꯏꯅꯗꯨꯅ ꯃꯥꯡ ꯇꯥꯛꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯂꯤꯕꯁꯤ ꯎꯕ ꯐꯪꯉꯤ ꯌꯨꯅꯤꯚꯔꯁꯁꯤꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯕꯦꯠꯃꯦꯟꯁꯤꯡ ꯁꯨꯄꯔꯃꯦꯟꯁꯤꯡ ꯑꯃꯗꯤ ꯐ꯭ꯂꯥꯁꯁꯤꯡ ꯀꯌꯥ ꯑꯃꯁꯨ ꯎꯕ ꯐꯪꯂꯦ ꯃꯐꯝꯁꯤꯗ ꯎꯔꯤꯕꯁꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯌꯨꯅꯤꯚꯔꯁꯀꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯚꯦꯔꯤꯌꯟꯁꯤꯡ ꯑꯗꯨꯅꯤ ꯍꯥꯏꯔꯤꯕ ꯌꯨꯅꯤꯚꯔꯁꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯊꯣꯝꯒꯥꯏꯅꯗꯨꯅ ꯃꯥꯡ ꯇꯥꯛꯂꯒꯗꯕ ꯉꯥꯛꯇꯅꯤ ꯌꯨꯅꯤꯚꯔꯁꯁꯤꯡ ꯑꯁꯤꯅ ꯃꯥꯡ ꯇꯥꯛꯀꯗꯧꯔꯤꯕꯁꯤꯕꯨ ꯕꯦꯔꯤꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯑꯣꯏꯍꯜꯂꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯇꯥꯏꯝꯂꯥꯏꯟ ꯊꯨꯒꯥꯏꯕꯒꯤ ꯊꯕꯛ ꯑꯁꯤ ꯅꯪꯅ ꯍꯧꯖꯤꯛꯃꯛ ꯂꯦꯞꯀꯗꯕꯅꯤ ꯑꯗꯨꯕꯨ ꯑꯣꯜꯗꯔ ꯚꯔꯖꯟ ꯑꯁꯤꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯅꯨꯡꯗ ꯑꯩꯅ ꯁꯨꯞꯂꯦꯞ ꯂꯦꯞꯂꯣꯏ ꯊꯣꯛꯈ꯭ꯔꯤꯕ ꯑꯁꯣꯏꯕꯁꯤꯡ ꯑꯗꯨꯕꯨ ꯁꯦꯝꯗꯣꯛꯄ ꯉꯝꯂꯕ ꯃꯇꯝꯗꯇ ꯑꯩꯅ ꯂꯦꯞꯀꯅꯤ 2013ꯒꯤ ꯁꯦꯞꯇꯦꯝꯕꯔ 29ꯗ ꯀ꯭ꯔꯣꯅꯣꯕꯣꯜ ꯃꯅꯨꯡꯗꯒꯤ ꯑꯩꯅ ꯀꯥꯎꯊꯣꯛꯈꯤꯕꯗꯣ ꯑꯩꯕꯨ ꯁꯦꯝꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯩ ꯏꯁꯥꯃꯛꯅ ꯅꯪꯉꯣꯟꯗ ꯏꯟꯁꯤꯟꯈꯤꯕꯅꯤ ꯑꯗꯨꯒ ꯃꯃꯩꯊꯪꯗꯗꯤ ꯑꯩꯒꯤ ꯂꯝꯕꯤꯗ ꯅꯪꯅ ꯇꯤꯡꯈꯪ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯦ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯕꯨ ꯑꯩꯅ ꯃꯥꯏ ꯄꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯁꯤꯜꯂꯤ ꯑꯗꯨꯒ ꯅꯪꯗꯤ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯍꯟꯖꯤꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯁꯤꯍꯟꯅꯕꯁꯨ ꯍꯣꯠꯅꯔꯤꯕꯅꯤ ꯅꯪꯅ ꯍꯥꯏꯈꯤꯕꯗꯥꯏ ꯇꯥꯏꯝꯂꯥꯏꯟ ꯀꯌꯥ ꯑꯃ ꯍꯣꯡꯂꯕꯁꯨ ꯌꯨꯅꯤꯚꯔꯁ ꯀꯌా ꯑꯃꯅ ꯍꯣꯡꯂꯕꯁꯨ ꯇꯠꯅ ꯊꯥꯅ ꯌꯥꯗ꯭ꯔꯕ ꯍꯣꯡꯗꯣꯛꯄ ꯌꯥꯗ꯭ꯔꯕ ꯃꯔꯤ ꯑꯃꯅ ꯑꯩꯈꯣꯏꯕꯨ ꯄꯨꯟꯗꯨꯅ ꯊꯝꯃꯤ ꯍꯥꯏꯗꯨꯅ ꯃꯗꯨꯒꯤ ꯇꯠꯅ ꯊꯥꯅ ꯌꯥꯗ꯭ꯔꯕ ꯍꯣꯡꯗꯣꯛꯄ ꯌꯥꯗ꯭ꯔꯕ ꯃꯔꯤ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯅꯪꯅꯤ ꯑꯗꯨꯅ ꯅꯪꯕꯨ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯊꯕꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯝꯂꯒ ꯕꯦꯔꯤꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯂꯦ ꯑꯗꯨꯕꯨ ꯅꯥꯀꯜꯗꯒꯤ ꯅꯍꯥ ꯕꯦꯔꯤꯅꯁꯨ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯎꯔꯤꯕꯅꯤ ꯑꯣꯜꯗꯔ ꯚꯔꯖꯟ ꯑꯁꯤꯅ ꯕꯦꯔꯤꯗ ꯊꯤꯜꯂꯛꯄ ꯃꯇꯝꯗ ꯅꯍꯥ ꯕꯦꯔꯤꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯉꯣꯟꯗ ꯑꯣꯏꯅ ꯊꯤꯜꯍꯜꯂꯦ ꯃꯇꯧ ꯑꯁꯨꯝꯅ ꯅꯍꯥ ꯕꯦꯔꯤꯅ ꯁꯣꯛꯂꯕꯅꯤꯅ ꯃꯥꯒꯤ ꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯑꯣꯜꯗꯔ ꯚꯔꯖꯟ ꯑꯁꯤ ꯃꯐꯝꯁꯤꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯅꯍꯥ ꯕꯦꯔꯤꯅ ꯁꯤꯔꯝꯗꯥꯏꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯅ ꯄꯤꯔꯛꯈꯤꯕ ꯗꯣꯜ ꯑꯁꯤ ꯄꯨꯊꯣꯛꯇꯨꯅ ꯍꯥꯏꯔꯤ ꯏꯃꯥꯕꯨ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯅꯪꯅ ꯈꯔ ꯇꯝꯕꯤꯌꯨ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯅꯍꯥ ꯕꯦꯔꯤ ꯑꯁꯤ ꯃꯐꯝꯁꯤꯗ ꯁꯤꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯅꯍꯥ ꯕꯦꯔꯤꯅ ꯁꯤꯕꯁꯤꯗ ꯕꯦꯔꯤ ꯑꯁꯤꯁꯨ ꯇꯧꯐꯝ ꯈꯪꯗꯅ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯇꯨꯅ ꯂꯩꯔꯦ ꯍꯧꯖꯤꯛ ꯏꯟꯀꯔꯁꯟ ꯊꯣꯛꯇꯨꯅ ꯑꯃꯒ ꯊꯣꯡꯒꯥꯏꯅꯗꯨꯅ ꯃꯥꯡ ꯇꯥꯛꯀꯦ ꯇꯧꯔꯝꯂꯕ ꯌꯨꯅꯤꯚꯔꯁꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯍꯟꯗꯣꯛꯅꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯦꯔꯤꯅ ꯃꯥꯒꯤ ꯁ꯭ꯄꯤꯗ ꯐꯣꯔꯁꯀꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯀ꯭ꯔꯣꯅꯣꯕꯣꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯀꯟꯅ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯁꯤꯟꯗ ꯎꯠꯂꯛꯂꯤꯕꯁꯤ ꯃꯃꯥꯡꯗ ꯃꯥꯅ ꯇꯣꯃꯦꯇꯣ ꯀꯦꯆꯞ ꯀꯦꯟ ꯂꯧꯊꯣꯛꯇꯨꯅ ꯃꯃꯥꯒꯤ ꯀꯥꯔꯠꯇ ꯍꯥꯞꯆꯤꯟꯈꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯦ ꯃꯥꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ ꯒ꯭ꯔꯣꯁꯔꯤ ꯁ꯭ꯇꯣꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗꯅꯤ ꯇꯥꯏꯝꯂꯥꯏꯟ ꯑꯃꯒꯤ ꯕꯦꯔꯤꯅ ꯇꯣꯃꯦꯇꯣ ꯀꯦꯟ ꯑꯁꯤꯕꯨ ꯀꯥꯔꯠꯇ ꯍꯥꯞꯆꯤꯜꯂꯝꯂꯕ ꯃꯇꯨꯡꯗ ꯃꯁꯤꯒꯤ ꯍꯦꯛ ꯃꯇꯨꯡꯗ ꯑꯃꯨꯛ ꯄ꯭ꯔꯖꯦꯟ ꯇꯥꯏꯝꯂꯥꯏꯟꯒꯤ ꯕꯦꯔꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯃꯥ ꯅꯣꯔꯥꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦ ꯃꯃꯥ ꯅꯣꯔꯥꯅ ꯅꯪꯕꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯂꯛꯂꯦ ꯃꯁꯤꯗ ꯕꯦꯔꯤꯅ ꯈꯨꯝꯃꯤ ꯑꯩꯗꯤ ꯃꯐꯝꯁꯤꯗ ꯂꯩꯕ ꯃꯤ ꯅꯠꯇꯦ ꯏꯃꯥ ꯊꯤꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯦ ꯑꯁꯨꯝꯅ ꯇꯧꯕꯁꯤ ꯎꯕꯗ ꯅꯣꯔꯥꯅꯁꯨ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯦ ꯕꯦꯔꯤꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯏꯃꯥꯗꯣ ꯁꯪꯁꯥꯔꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯃꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯏꯃꯥꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯕ ꯂꯦꯞꯇꯦ ꯍꯧꯖꯤꯛ ꯅꯣꯔꯥꯅ ꯄꯤ ꯇꯩꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯔꯣꯃꯥꯟꯁꯨ ꯄꯤꯕꯤꯔꯤ ꯅꯣꯔꯥꯅꯁꯨ ꯃꯥꯒꯤ ꯃꯑꯣꯡꯁꯤꯗ ꯑꯉꯛꯄ ꯄꯣꯛꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯃꯥꯒꯤ ꯑꯋꯥꯠꯄ ꯍꯥꯏꯕꯁꯤꯗꯤ ꯑꯩꯅ ꯃꯦꯟꯈꯠꯄꯗꯤ ꯉꯝꯂꯣꯏ ꯇꯧꯕꯇꯕꯨ ꯏꯆꯥꯁꯪꯅ ꯅꯪꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯒꯦ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯕꯦꯔꯤꯗꯤ ꯍꯦꯟꯅ ꯀꯞꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯃꯃꯥꯁꯤ ꯎꯕ ꯐꯪꯂꯔꯣꯏꯗꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯕꯦꯔꯤꯒꯤ ꯀꯥꯏꯔꯕ ꯊꯃꯣꯏ ꯑꯁꯤꯕꯨ ꯃꯃꯥ ꯅꯣꯔꯥꯅ ꯊꯦꯝꯖꯤꯟꯕꯤꯔꯤ ꯑꯁꯨꯝꯅ ꯇꯧꯔꯝꯂꯒ ꯃꯥꯒꯤ ꯄꯥꯋꯔ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯉꯁꯥꯏ ꯑꯇꯣꯞꯄ ꯇꯥꯏꯝꯂꯥꯏꯟꯒꯤ ꯕꯦꯔꯤꯅ ꯍꯥꯞꯆꯤꯜꯂꯝꯕ ꯇꯣꯃꯦꯇꯣ ꯀꯦꯟ ꯑꯁꯤꯕꯨ ꯃꯥꯅ ꯑꯃꯨꯛ ꯂꯧꯊꯣꯛꯂꯦ ꯃꯁꯤ ꯂꯧꯊꯣꯛꯂꯝꯗꯥꯏꯗ ꯃꯥ ꯑꯃꯨꯛꯀꯁꯨ ꯀꯞꯄ ꯂꯦꯞꯇꯦ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯃꯥꯕꯨ ꯃꯨꯟꯅ ꯌꯦꯡꯖꯔꯝꯃꯤ ꯃꯥꯅ ꯍꯥꯏꯔꯤ ꯑꯥꯏ ꯂꯚ ꯌꯨ ꯃꯣꯝ ꯍꯥꯏꯗꯨꯅ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯊꯣꯛꯂꯛꯂꯦ
mana pairiba tomato can asibu hanagi mafamda thamle tabudu matangista mangonda karigum wakhala malagle magi mapade siriba maralo du kokna bagi damakta CCTV camera theliba sigi mapa doina tomato can asi thamlage haina khankre maramdi ngasai evidence oigadaba footage aduda mapana camera romda on khalaga yenglaktabadagi magi masakadu ukhidabani asumna mathakta thamlamlabadi soidana mapagi masakadu urabadi mara leite habi evidence si court ta utgadoribani masigi damakta mana asuma tawribani masigi matung do lelibasi magi asengba timeline da muhalagle magi hanagi timeline asida halakpa ngambiste madi harawuda loire aduga mafamsta iris na CM iduna thamlabi masi paduna yenglubada ngasi si court ta mapagi hearing leibanu bidoiramle mayam da phap tana bahaijaramge mana time travel tawduna sangsi luribasi suknagi nongma khakki numini haibadi ngarang sathraga ngasi halakpani haibse khoina su bhap tare aduga court ta chana nabagi damakta mahak hatu na senthokre mana sangsilakpa matamdadi court manung asida hearing chathaduna leramle hojai court asida evidence oina ulibasi beri gi mapana tomato can adu lawgi matang aduni tabudabu hanaki sidadi maithong si mathak omda on khalaktuna can asi lawani haibadi ngasai berina mathak thangba rekta tomato can sing adu thamlamlabani asuma tawrabani na mapa gi saktam asi sengna khangle aduna uliba evidence asina mabu mara leite haina nabagi damakta matik saba haibadu oire hojikti court na su khangle henari haibunu pasna magi nupi siba matamda yumda leite haibasi maramasna mangwanda magi nupi hatpagi maralda pharibasi thadokhinabagi damakta order pire hojik beri na mapana tholakma matamda reporter mayamna yomduna ngasigi case asigi matangda wahang kyam hangli tabudabu beri ase hojik wakhal charang na bahaibudu oiri mana pirakliba paukhum sing asi ona teina bahaibudu oire mataw sumna nganglakliba wafam sing asida reporter sing asi ngakpudu loikhre masdagi iris na mabu sing thoktuna puthorale adugo unana bagi damakta matam tharamlaga mahak mafam stegi chatkre hojikti magi punchi se harawudana pik than bahaibudu oire asuma leiringai call ama lagle mana lokhatuna yenglubada Bruce Wayne gi oiramle Bruce na hairei case mai pakpagi damakta congratulation beri na hairi nangi khonjel tabse ai aduki matik harawre wafam kyama nangonda tamgadu sulairi universe ase mang taklam gadorabani adubo hairi basing ado aina loina phan mangamkre asumna hairi ngai mai manakta Bruce asi yoksilagle ma lakpada reporter kyama na suyomkre beri na yamna harawna mabu ngaijeri adugadi mafam sida yamna angak pathagdo ma thogle madudi hojik mafam sida changchilaliba Bruce Wayne sidi magi timeline da oifam thokpa Bruce Wayne adu nalamdre mayam da phap tana bahaijaramge mafam sida tholaliba nupa sigi maming si George Clooney hariba actor aduni universe asigi oina Bruce Wayne si mana oiramle masi ubada beri stingak padloikre aduga man hairei tawriba thabak sidi amukasu ona teinaba oire mayam da haijaramge beri na hujik leiriba universe asisu magi asengbo oifam thokpa universe adu natte masigi maramdi oifam thokpa timeline adu da mana karigumba khara semdok semjin tawruri haibadi mana amu hanagi mafam da hanjil halibani haina tawriba thabak adu aranbani maramdi tomato ketchup can adu magi leifam thokpa mafam da thamdri mapabu kannabagi damakta mathak thangba self to ina tomato ketchup can adu thamlambani aduna di timeline adu da mana semdok semjin khara di tawri maramasina ni magi oifam thokpa universe da mana leiramdribasi Bruce Wayne bu yengduna mana hairi aina khalluriba Bruce Wayne du nangdi natte asumna hairakpada Bruce na ngakuna nangbu kari tawrubano haina hanglai masida tawphum khangdana beri su nogle adugadi magi ya ama kelagle masigi ya si mamangda glue season aduna napkhiba aduni masina takpadi beri asi hojik magi asengba timeline oriba universe adu da handri haibasi film si yengni bai khona su bhap tare asumna utpaga loina na film si loisille tawbudabu post credit scene namamu ulai hojik ulali Arthur Curry haribunu pasni haibadi Aquaman haina khangnariba super hero aduni ma hojik yu kana ngauri berina di ma si Aquaman haina khangnaba super hero aduni haina khanganaba yamna kana honari adu man haribu wafam sida nupasna di adri asumna wari sana sana lakpana nupasi tukre berina ma bu singkhana bo honai adu nupasna khumlai isingna aigi di yumni hojik ai yu thakpa pamli ahen ba yu pura u haire engonda yauri bo khudo basi on tholga yu leira u haiduna pirai tobudabu berina khudo basi yenglubu matamdadi Atlantean singi lanni haibasi khangle masina takpadi mafam sida leiribasi asengba maki Arthur Curry hariba nupasini haibadi Aquaman haina khangnariba super hero aduni haibasi film asi bu yengliba khoida su khanganbani masigi matungda berina magi khudo basi bu paidana mayumlomda halagle mana hujik leiriba timeline asigi universe asida Arthur Curry haibadi Aquaman hariba super hero asi lei haibasi film asi bu yengliba khoina su bhap tare asumna utpaga loina na fazarba film asi matang sida loisille ngasigi aigi explanation si kam dobuge haibadu comment box ta thambiramu aina haibada soikiba lankiba mati si thobu yaw matamna mayam na kakpiyo haiba wafam thamjari video bu like tawba mati share tawbu su kaubiganu matawsuna international movie singi Manipuri da explanation tabi nabagi damakta aigi movie story Manipur haiba channel sibu subscribe tawbiu masiga loina na ngasigi di video si matang sta loisinjarage Shanjit Sharma na mayam bu amuka hanna khurumjari